ꯅꯪꯅ ꯌꯥꯝ ꯇꯣꯏꯅ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯔꯤꯕ ꯌꯥꯝ ꯇꯣꯏꯅ ꯂꯦꯖꯤꯅꯦꯁ ꯑꯣꯏꯔꯤꯕ ꯌꯥꯝ ꯇꯣꯏꯅ ꯗꯤꯁꯀꯔꯦꯖ ꯑꯣꯏꯔꯤꯕ ꯑꯗꯒꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯅꯪ ꯄ꯭ꯔꯣꯀ꯭ꯔꯦꯁꯇꯤꯅꯦꯠ ꯇꯧꯔꯤꯕ ꯑꯗꯒꯤꯗꯤ ꯗꯜ ꯑꯣꯏꯔꯤꯕ ꯊꯕꯛ ꯇꯧꯅꯤꯡꯕ ꯇꯥꯔꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯒ꯭ꯔꯣ ꯇꯧꯅꯤꯡ ꯇꯥꯔꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐꯦꯛꯇꯔ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯃꯔꯛꯇꯨꯗ ꯁꯤꯒꯤ ꯐꯦꯛꯇꯔꯁꯦ ꯑꯃꯅꯦꯕ ꯁꯤꯒꯤ ꯐꯦꯛꯇꯔꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯁꯦ ꯑꯣꯚꯔꯋꯦꯜꯝ ꯑꯣꯏꯕ ꯑꯣꯚꯔꯋꯦꯜꯝ ꯏꯟ ꯗ ꯁꯦꯟꯁ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯕ ꯇꯥꯔꯁꯨ ꯍꯥꯏꯕꯗꯤ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏꯕꯁꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯅꯪꯅ ꯂꯤꯃꯤꯠ ꯑꯃꯃꯝ ꯂꯩꯌꯦꯕ ꯃꯣꯇꯤꯚꯦꯁꯟꯒꯤꯁꯨ ꯑꯦꯛꯁꯥꯏꯠꯃꯦꯟꯒꯤꯁꯨ ꯂꯤꯃꯤꯠ ꯑꯃꯃꯝ ꯂꯩ ꯄꯨꯝꯅꯃꯛꯀꯤ ꯂꯤꯃꯤꯠ ꯑꯃꯃꯝ ꯂꯣꯏ ꯂꯩꯕ ꯑꯗꯨꯒꯤ ꯂꯤꯃꯤꯠꯇꯨ ꯍꯦꯟꯕ ꯃꯇꯝꯗꯗꯤ ꯀꯩ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯦꯒꯦꯇꯤቭ ꯑꯣꯏꯔꯛꯑꯦꯕ ꯅꯦꯒꯦꯇꯤቭ ꯃꯣꯇꯤꯚꯦꯁꯟ ꯀꯧꯋꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯁꯝꯇꯥꯏꯝꯁ ꯅꯪ ꯉꯁꯤ ꯃꯣꯇꯤꯚꯦꯁꯅꯦꯜ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯨꯔꯦ ꯅꯪꯁꯦ ꯄꯨꯔꯥ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯦ ꯍꯥꯏꯔꯁꯦ ꯀꯅꯥꯒꯨꯝꯕ ꯁꯦꯂꯤꯕ꯭रिꯇꯤ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗꯒꯤ ꯗ꯭ꯋꯦꯟ ꯖꯣꯟꯁꯟ ꯗ ꯔꯣꯛꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯔꯦ ꯍꯥꯏꯔꯦ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯅꯪꯁꯦ ꯄꯨꯔꯥ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯦꯕ ꯃꯥꯅ ꯍꯤꯡꯉꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯗꯒꯤ ꯃꯥꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯗꯒꯤꯗꯤ ꯃꯥꯅ ꯋꯔꯛꯑꯥꯎꯠ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯥꯅ ꯗꯦꯗ ꯃꯥꯅ ꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯌꯥꯝꯅ ꯑꯦꯗꯃꯥꯌꯔ ꯑꯣꯏ ꯌꯥꯝꯅ ꯏꯟꯁꯄꯥꯌꯔ ꯑꯣꯏ ꯍꯥꯏ ꯐꯩ ꯁꯤꯕꯨ ꯐꯩꯕ ꯁꯤꯁꯦ ꯅꯪꯅ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯂꯧꯔꯤꯕ ꯅꯪꯉꯣꯟꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯆꯔꯤ ꯁꯤꯕꯨ ꯐꯩꯌꯦꯕ ꯕꯗꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯝꯇꯥꯏꯝꯁ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯩꯈꯣꯏꯅ ꯃꯤꯁꯇꯦꯛ ꯑꯃ ꯇꯧꯋꯦꯕ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯃ ꯑꯣꯏꯅ ꯃꯉꯣꯟꯗꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯁꯦ ꯃꯉꯣꯟꯗꯒꯤ ꯃꯣꯇꯤꯚꯦꯁꯟꯁꯦ ꯐꯪꯕ ꯃꯇꯝꯗ ꯑꯩꯁꯨ ꯁꯨꯃꯥꯏꯅꯃꯛ ꯇꯧꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯚꯦꯁꯟ ꯉꯥꯛꯇꯒꯤ ꯃꯣꯇꯤꯚꯦꯁꯟ ꯗꯥꯏꯔꯤꯁꯦ ꯄꯨꯝꯅꯃꯛ ꯏꯁꯜꯂꯛꯄ ꯑꯩꯁꯨ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯀꯣꯞ ꯑꯞ ꯇꯧꯅꯕ 3:30 ꯍꯧꯒꯠꯀꯦ ꯃꯥꯅ 3:30 ꯍꯧꯒꯠꯂꯦꯅ ꯑꯩꯁꯨ 3:30 ꯍꯧꯒꯠꯂꯒ ꯍꯌꯦꯡꯗꯒꯤ ꯋꯔꯛꯑꯥꯎꯠ ꯇꯧꯕ ꯍꯧꯒꯦ ꯂꯝꯖꯦꯟ ꯆꯦꯟꯕ ꯍꯧꯒꯦ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯍꯧꯒꯦ ꯑꯗꯨ ꯇꯧꯕ ꯍꯧꯒꯦ ꯑꯗꯥ ꯇꯧꯕ ꯍꯧꯒꯦ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪ ꯂꯣꯏ ꯈꯥꯏꯗꯣꯛꯄ ꯍꯧꯔꯦ ꯅꯪ ꯑꯦꯛꯁꯥꯏꯠꯃꯦꯟ ꯄꯨꯝꯅꯃꯛ ꯏꯊꯨꯏꯅꯦ ꯍꯌꯦꯡꯗꯒꯤ ꯍꯧꯗꯣꯔꯕꯅꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯍꯌꯦꯡꯗꯒꯤ ꯄꯨꯝꯅꯃꯛ ꯆꯦꯟꯖ ꯇꯧꯗꯣꯔꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯅꯪꯅ ꯏꯔꯛꯑꯦꯕ ꯕꯠ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯅꯁꯥꯅ ꯅꯪꯒꯤ ꯀꯦꯄꯥꯁꯤꯇꯤ ꯀꯥꯎꯊꯣꯛꯆꯩꯅꯦꯕ ꯁꯤꯗꯅꯦꯕ ꯁꯣꯏꯔꯤꯕ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯀꯦꯄꯥꯁꯤꯇꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕꯅꯦꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯤꯃꯤꯠꯁꯦ ꯅꯁꯥꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯅꯪꯒ ꯔꯣꯛꯀ ꯍꯧꯖꯤꯛ ꯀꯝꯄꯦꯌꯔ ꯇꯧꯕ ꯌꯥꯗꯦꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯣꯛꯅ ꯃꯥꯒꯤ ꯍꯦꯕꯤꯠꯁꯦ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁ꯭ꯀꯦꯖꯜꯁꯦ ꯕꯤꯜ ꯅꯣꯠ ꯑꯣꯟꯂꯤ ꯔꯣꯛ ꯃꯥꯒꯤ ꯁ꯭ꯀꯦꯖꯜꯁꯦ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯉꯛꯏꯅꯦ 20 ꯌꯔꯁ 10 ꯌꯔꯁ 15 ꯌꯔꯁ ꯆꯪꯉꯒ ꯇ꯭ꯔꯥꯏꯌꯦꯜ ꯀꯌꯥ ꯑꯃ ꯇꯧꯔ ꯂꯥꯛꯏꯅꯦꯕ ꯕꯠ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯅꯪ 3:30ꯗ ꯅꯪꯁꯨ ꯍꯧꯒꯠꯂꯒꯦ ꯅꯪꯁꯨ ꯉꯁꯤꯁꯦ ꯁꯦꯝꯃ ꯊꯝꯈ꯭ꯔꯦ ꯑꯦꯂꯥꯔꯝ ꯁꯦꯝꯃ ꯊꯝꯈ꯭ꯔꯦꯕ ꯕꯠ ꯉꯁꯤ ꯅꯪꯅ ꯇꯨꯝꯕ ꯆꯪꯀꯥꯟꯗ ꯅꯪꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ 3:30 ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯁ ꯑꯩ ꯔꯣꯛꯀ ꯍꯧꯖꯤꯛ ꯑꯣꯏꯅꯤꯡꯗꯦ ꯀꯩꯝꯇ ꯍꯧꯖꯤꯛ ꯇꯨꯝꯈꯤꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗꯒꯤ ꯇꯧꯈ꯭ꯔꯗꯤ ꯀꯩꯗꯧꯔꯅꯤ ꯈ꯭ꯋꯥꯏ ꯐꯔꯁꯇ ꯅꯪꯒꯤ ꯐꯔꯁ ꯇꯥꯛꯁꯇꯨ ꯅꯪꯅ ꯃꯤꯁ ꯇꯧꯕꯅꯦ ꯐꯔꯁ ꯇꯥꯛꯁꯇꯨ ꯅꯪꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤ ꯑꯗꯩꯗꯤ ꯀꯩꯗꯧꯔꯅꯤ ꯁꯨꯝ ꯑꯇꯣꯞꯄꯁꯤꯡꯁꯨ ꯁꯨꯝ ꯊꯦꯡꯊꯔꯛꯑꯅꯤ ꯁꯨꯝ ꯊꯦꯡꯊꯔꯛꯑꯅꯤ ꯑꯁ ꯀꯣꯟꯅ ꯇꯧꯒꯦꯗ ꯍꯌꯦꯡ ꯇꯧꯒꯦꯗ ꯁꯨꯝ ꯇꯧꯒꯦꯗ ꯀꯣꯟꯅ ꯇꯧꯒꯦꯗ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯪꯉꯣꯟꯗ ꯂꯦꯖꯤꯅꯦꯁ ꯑꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯃꯟꯈ꯭ꯔꯕꯅꯤꯅ ꯅꯪꯅ ꯅꯣꯡꯃ ꯇꯧꯔꯨꯗꯕ ꯄꯣꯠꯇꯣ ꯁꯨꯝ ꯅꯪꯅ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯗꯟꯂꯤ ꯑꯣꯏꯅ ꯇꯧꯔꯛꯄꯅꯦ ꯒ꯭ꯔꯦꯖꯨꯋꯦꯂꯤ ꯅꯠꯇꯦꯕ ꯅꯪꯁꯦ ꯒ꯭ꯔꯦꯖꯨꯋꯦꯂꯤ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯦꯕ ꯁꯗꯟꯂꯤ ꯅꯪꯒꯤ ꯃꯣꯇꯤꯚꯦꯁꯟꯗꯨꯗ ꯋꯥꯡꯈꯠꯂꯨ ꯅꯪꯅ ꯁꯦꯝꯃꯛꯄ ꯄꯣꯠꯅꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨ ꯄꯣꯠꯇꯨꯅ ꯀꯩ ꯑꯣꯏꯍꯜꯂꯅꯤ ꯅꯪꯉꯣꯟꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯐꯤꯂꯤꯡ ꯑꯃ ꯄꯤꯔꯛꯑꯦ ꯇꯜꯂꯦꯗ ꯑꯩ ꯉꯝꯗꯣꯏ ꯃꯥꯟꯗꯦꯗ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯒꯦꯗ ꯀꯣꯟꯅ ꯇꯧꯒꯦꯗ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯀꯩꯗꯧꯔꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯁꯨꯝ ꯑꯣꯚꯔꯂꯣꯗꯦꯗ ꯑꯣꯏꯔꯒ ꯍꯌꯦꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯍꯥꯟꯅꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯦꯟꯗꯤꯡ ꯂꯩꯕꯅꯤ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯂꯦꯖꯤꯅꯦꯁ ꯑꯣꯏꯍꯜꯂꯅꯤ ꯑꯁ ꯃꯊꯪ ꯂꯣꯏꯁꯟꯕ ꯉꯝꯗꯦ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯍꯜꯂꯛꯑꯅꯤ ꯑꯗꯒꯤꯗꯤ ꯅꯁꯥꯅ ꯅꯁꯥꯕꯗ ꯀꯝꯄꯤꯠ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯃꯤꯒꯤ ꯑꯣꯏꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯛꯑꯅꯤ ꯑꯗꯩꯗꯤ ꯅꯪꯁꯦ ꯀꯩꯗꯧꯅꯤ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯁꯜꯂꯛꯑꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯔꯒꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯑꯣꯚꯔꯀꯝ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯦꯡꯅꯕ ꯄꯣꯠꯇꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦꯀꯣ ꯃꯤꯅꯤꯃꯦꯂꯤꯁ ꯍꯥꯏꯕ ꯋꯥꯔꯗꯁꯦ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯤꯅꯤꯃꯥꯏꯁ ꯑꯗꯨꯒ ꯃꯔꯛꯊꯠꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩ ꯏꯁꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯤ ꯑꯣꯟꯂꯥꯏꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯗꯤꯖꯤꯇꯦꯜ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯄ꯭ꯂꯥꯏ ꯇꯧꯔꯒ ꯏꯁꯥꯒꯤ ꯕꯤꯖꯤꯅꯦꯁꯇ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯑꯗꯒꯤꯗꯤ ꯑꯣꯟꯂꯥꯏꯟꯗ ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯁꯦꯝꯅꯤꯡꯕ ꯃꯜꯇꯤꯄꯜ ꯕꯤꯖꯤꯅꯦꯁꯦꯁ ꯍꯧꯗꯣꯛꯅꯤꯡꯕ ꯑꯗꯒꯤꯗꯤ ꯏꯁꯥꯒꯤ ꯃꯥꯏꯟꯁꯦꯠ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯤꯡꯕ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯄꯤꯄꯜꯁꯤꯡꯒ ꯄꯨꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕꯤꯖꯤꯅꯦꯁꯀꯤ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯒꯦꯟ ꯇꯧꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯅ ꯍꯥꯏꯖꯒꯗꯣꯏꯁꯦ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩ ꯃꯈꯥꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗꯩꯁꯤꯗ ꯐꯣꯔꯝ ꯆꯪꯕꯤꯔꯣ ꯆꯪꯉꯒ ꯐꯣꯔꯝꯗ ꯐꯖꯅ ꯐꯤꯜ ꯑꯞ ꯇꯧꯕꯤꯔꯣ ꯏꯚꯟ ꯁꯤꯗꯁꯨ ꯍꯥꯞꯆꯔꯝꯒꯦ www.highachieversuniversity.online ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯤ ꯌꯥꯝ ꯌꯥꯎꯋꯦ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯒ ꯁꯤꯗꯩꯁꯦ ꯑꯩꯒꯤ ꯇꯤꯝꯅ ꯀꯣꯜ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯤꯗꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯕꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯛ ꯌꯥꯝ ꯄꯪꯒꯗꯕ ꯅꯠꯇꯦ ꯑꯗꯨꯛ ꯌꯥꯝ ꯄꯪꯕ ꯃꯤ ꯅꯠꯇꯦ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯅꯁꯥꯅ ꯈꯟꯖꯔꯣ ꯅꯁꯥꯅ ꯆꯤꯟ ꯊꯤꯖꯕꯅꯦ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯗ ꯁ꯭ꯇꯦꯞ 3-4 ꯆꯪꯉꯦ ꯁꯤꯒꯤ ꯈ꯭ꯋꯥꯏ ꯐꯔꯁ ꯁꯤꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯂꯤꯡꯛ ꯑꯃ ꯀ꯭ꯂꯤꯛ ꯇꯧꯈꯤꯕ ꯑꯗꯨ ꯀ꯭ꯂꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯩ ꯕꯇꯟꯗꯨ ꯅꯝꯕ ꯀꯥꯟꯗ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯐꯣꯔꯝ ꯐꯤꯜ ꯑꯞꯇꯨ ꯂꯣꯏꯔꯒ ꯁꯕꯃꯤꯠ ꯑꯃꯨꯛ ꯇꯧꯈꯤꯕ ꯆꯪꯉꯤ ꯁ꯭ꯇꯦꯞ ꯃꯔꯤꯁꯨ ꯀꯥꯎꯋꯦ ꯍꯥꯏꯇꯥꯔꯗꯤ ꯄꯨꯟꯁꯤꯗꯣ ꯍꯤꯡꯉꯨꯕ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨꯛ ꯌꯥꯝ ꯆꯤꯟ ꯊꯤꯒꯗꯕꯅꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯆꯪꯕꯤꯔꯛꯀꯅꯣ ꯍꯥꯏꯗꯣ ꯑꯩ ꯀꯩꯝ ꯄꯥꯝꯖꯗꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯤꯃꯤꯇꯦꯗ ꯁꯤꯠꯅꯦ ꯑꯩꯈꯣꯏꯅ ꯊꯝꯖꯩꯁꯦꯀꯣ 20 ꯂꯤꯃꯤꯇꯦꯗ ꯁꯤꯠ 20 ꯈꯤꯇꯅꯤ ꯑꯩꯈꯣꯏꯅ ꯊꯥ ꯑꯅꯤꯗ ꯍꯥꯡꯉꯤ 20 ꯈꯤꯇꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯄꯥꯝꯗꯦ ꯁꯤꯗꯩꯁꯦ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯇꯁꯦꯡꯅ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯇꯁꯦꯡꯅ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯇꯁꯦꯡꯅ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯅꯤꯡꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯔꯤꯌꯁ ꯑꯣꯏꯗꯕ ꯃꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯕ ꯃꯤ ꯑꯃ ꯆꯪꯉꯒ ꯐꯤꯁ ꯊꯤꯒꯦ ꯍꯥꯏꯇꯥꯔꯁꯨ ꯑꯩ ꯄꯥꯝꯖꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯥꯛꯑꯒ ꯃꯥꯅ ꯁꯣꯝꯗ ꯍꯨꯟꯗꯣꯛꯄ ꯄꯣꯠꯇꯣ ꯑꯩ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯤ ꯇꯁꯦꯡꯅ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯁꯦ ꯇꯁꯦꯡꯅ ꯔꯤꯖꯜꯠ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯤ ꯈꯛꯇꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯄ꯭ꯂꯥꯏ ꯇꯧꯔꯦ ꯍꯥꯏꯗꯅꯁꯨ ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯤꯠ ꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦꯕ ꯃꯤ ꯈꯔ ꯈꯛꯇꯅꯦ ꯁꯦꯂꯦꯛ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤ ꯆꯪꯕꯤꯔꯣ ꯆꯪꯉꯒ ꯑꯄ꯭ꯂꯥꯏ ꯇꯧꯕꯤꯔꯣ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯗꯤ ꯀꯣꯟꯅ ꯑꯩꯒꯤ ꯇꯤꯝꯗꯒꯤ ꯀꯣꯜ ꯂꯥꯛꯀꯥꯟ ꯌꯦꯡꯉꯁꯤ ꯌꯦꯡꯀꯥꯟꯗ ꯏꯁꯥꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯔꯦ ꯍꯥꯏꯇꯥꯔꯗꯤ ꯌꯨ ꯑꯥꯔ ꯋꯦꯜꯀꯝ ꯏꯁꯥꯅ ꯒ꯭ꯔꯣ ꯇꯧꯒꯦ ꯏꯁꯥꯅ ꯗꯤꯖꯤꯇꯦꯜ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯒꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯞꯒ꯭ꯔꯦꯗ ꯇꯧꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯌꯨ ꯑꯥꯔ ꯋꯦꯜꯀꯝ ꯑꯩꯅ ꯍꯥꯏꯗꯣꯏ ꯑꯗꯨꯒ ꯐꯦꯛ ꯇꯧꯒꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯕꯛ ꯇꯧꯒꯗꯕ ꯉꯥꯏꯍꯥꯛ ꯂꯩꯒ ꯁꯤꯒꯤ ꯉꯥꯛꯇꯪꯒꯤ ꯃꯦꯟꯁꯤꯟꯕ ꯈꯣꯠꯆꯟꯕ ꯑꯣꯏꯇꯥꯔꯗꯤ ꯆꯪꯕꯤꯔꯛꯀꯅꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯁꯣꯝꯒꯤꯁꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯒꯗꯣꯏꯁꯦ ꯁꯣ ꯂꯦꯁ ꯏꯁ ꯃꯣꯔ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯕꯤꯌꯨ
kitang kakse yam bane haje matam chukta ningjing we hekta nang hekta seise ai busy we da biya de har hekta nuam de numita busy we ga faza kai no sigi pose hype da di faza bo ne but na sa manung da di kyam ngam na wa ge da sa manung da nang kyam ngam na kai thingnari ge have se busy we mi du na khangini so ai gi yon de ai ta sengna ai busy we ga whole day ai thabak ta focus to le mi tu ning de kai gi no na si na mangje ba yam lai ba kai no ai fai first hai ke adu ga shi su ningjing we hydri kan da busy we da mi se kem ta lai ta mi se ma na busy we yam sa shi ningjing we busy we yam henna sabase busy thabak amta laita mi yam henna sabane sigi post kai no namda aina busy or pun dai busy sumoi winning de aina pami ja igi life se aina pami ba life mong de hing ba pami ba habi ai de dai family ke time spend to ba pami ai koi ba chat pa pami adagi imana ba pun ba pami adagi ai gi nushi jaba mi sing ga i wari sa ba pami adagi di you know aina pam jaba thabak kra aina pam jaba sima fa wai mate me yeng ba pami hai ba pot ke am lei ba ko sig ba adagi aina learn to posting learn to ba pami adu pot to amda to bangam da ai busy we ni ai di kai no mang gi to ai rest to ba ai busy we da ba sum to laita adu gi punchi du kai hingi adagi nang sa gi depression oi ba lai ba adagi di heart ta issue lai ba health ta issue lai imagine adu su makhala mane aduna siguma potse sigi potse aina haiduse yamna simplify o henmam darka tai yamna simplify o yamna simple o henba nangi mind yamna complex o henda nangi mind da gyan men ta handa ba thal ton ba se nangi body du gyan men ta ba polam lakani adu nangi mind is yamna easy o henba yamna calm and relax o henba polam darka tai rest se am darka tai rest se ko haidi rest to bigano punamak ta haidi ai ke no fango ro ma sumai to shi to mai gi punchi ne nangi punchi focus to biru ba nangi punchi do hoji nangna rest to chana matam na nango da pressure lei matam na decision lawi da polo salakani tarwo da thabak am toksalakani adagidi changmoi da fam changjalakani aduna kai dorkani ham tam adu sorku de ina haidu je rest tokpiyo em mangjab laitiba 2 days rest tokpiyo 3 days rest tokpiyo de koi chalu ge tokpiyo kem da tawno kaino nangi mind je pura relax nature de enjoy to ro nang da friend pun basinga pun biro nang yening basima yengo chaning mom fam chaw sima yening ge yengo tawning ku si to ro nangi mind je pura relax thabak se focus sung to no 3 days 2 days aduga adudagi halak pa matam na sa da bounce back we na sa da excitement we na sa da energy won khalak natural motivation am dum pairakani adu matam da bounce spector ko poto adu lobo decision adu ro ko thabak to then 3 times higher 10 times higher chalakani aduna ai gi wonde rest sem darka lai relax to je mind mentally tired oitari nang kai nang to dushi aduna ngasai gi hojik ti khoina hingi ba punchi ji kamai to ge nam ngasai gi social media gi tawri ba myam sing jina adagi punamak si de uri ba flash light myam jina kai dawe ko ta fast moving gi ta ta hele ko gi mind ji da ngasi aina ta hongda tar de ai je punamak se mang gi tur bi ta ta kem phang oi de ta to we anu si po se am fatta po ne anu na si gi po se ina haidu je yam simple oil simplify to to tax chama idu na ngamoi da tax chama i thok to so excitement and motivational video me ngoraga tax chama ngamoi da idu so pudi mari khak i thok ahum khak i thok na ngam ga da ayu kugot pa na ngam ga da matab na ko fazana haji pung mara ko ki torok to ko ke adu nangi daily schedule se plan to biu plan to matung adu gi poto success ho henbiu adu gi poto success ho ka na nangunda procrastinate to bahandar kani depression ho bahandar kani laziness handar ka dai he na nangunda next day da tam na gradually increase to ngam makani but no ma da puna ma suddenly ektai puna ma ekta loimak fangi hai pod wakal lo ran lo wakal lo ne same thing money da so ina haiju je business build to matam ngasi kana mai business idea ngasi ina online business ki maram da hai re internet business mai pisa tale hai nang no mo da internet business to mai na pisa tale mina lak nga tale lak kunum do tale ma so na business ki am build to ngasi di financial independence phangre hai matam da nang na excitement ro do fai motivation phangi do fai but adu gi potuna nang na hayeng ta loi tale ga hayeng ta puna loi to ro gi man to wi pura sungong ngamoi adu di apang mami gi thabak ne sungong ngamoi aduna adu matam da ke do goni ham da ai heng pung ama decision learn to 1 hour is enough ne heng 1 hour is fala na focus to 1 hour stay for men loi ama to we do to we da to we kem to we but 1 hour de dedication pe ke sig learning sida and then I gradually tam sum learning hengala kitam na apply to we hengala ke nang growth to but I hold the loi mak change to ge de so ngamoi nang mi ne ba nang issue na te nang lai na te nang mi ne human being ne ba nang awabam lai mental sig mentally tired oi ba hai ba for am lai aduna sigum pot man sing loi ning sing ge da mane ko habdi he ko tong ning ne pang to ya pu te ba aduna nang ngasai gi nang sigum pot se overcome to ke sig pot se nang stress wari ba nang ji khatang do su minimize to ke hai tar di mi ge complete to lepo adagidi na sa nang ngam ga da tax na sa gi capacity khango mingon da gi inspire ora du pot nang gi positive way da sino nang na sa gi limit khang ga handle pang ngam moi do bio na chat khino adu chat khi matam da di nang gi body ne ga shungam moi da pot lazy ora tar phang ga tar le ga wakhan adu ne hena depress o hendu shor pudi tax ani hum de do success tax ani hum da fadana perform to ga de do successful o hen tar di nang ngoi nang gi life sa kyam grow to kani hap sa kalo amma su loida chat pangam da kai fazari ge du ai busy am oi ba mi ne som to bung ne kai fazari ge du po to hai di fazaba du bu ta seng na na sa da khang jari ba ai result ta phang de je khang ni ne ma sa da adu shor pu di ai gi ne di
ꯑꯗꯨꯛ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯔꯁꯨ ꯑꯩ ꯊꯕꯛ ꯑꯃꯈꯛꯁꯦ ꯊꯕꯛ ꯑꯃ ꯌꯥꯝ ꯂꯨꯕ ꯑꯃ ꯂꯩꯇꯦ ꯑꯗꯨ ꯊꯕꯛꯁꯦ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯍꯟꯒꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯩ ꯀꯩꯝ ꯗꯔꯀꯥꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯔꯤꯂꯦꯛꯁ ꯑꯣꯏꯕ ꯑꯩꯒꯤ ꯆꯥꯕ ꯊꯛꯄ ꯖꯤꯝ ꯆꯠꯄ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕ ꯑꯩꯒꯤ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤ ꯃꯥꯏꯟꯗ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯕ ꯄꯤ ꯃꯣꯇꯤꯚꯦꯁꯟ ꯄꯤꯕ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯄꯤꯔꯛꯀꯅꯤ ꯑꯦꯛꯁꯥꯏꯠꯃꯦꯟ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯔꯛꯀꯅꯤꯕ ꯑꯩꯒꯤ ꯄꯣꯠꯇ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯄꯣꯠꯇꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯗꯦꯂꯤ ꯁ꯭ꯀꯦꯖꯨꯜꯗ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯩ ꯖꯤꯝ ꯆꯠꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯩꯅ ꯁꯦꯠ ꯇꯧꯕ ꯒꯣꯜꯁꯦ ꯑꯩꯅ ꯄꯦꯟ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯊꯝꯈꯤꯕ ꯄꯦꯟꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯗꯨꯒꯤ ꯄꯦꯟꯗꯣ ꯐꯥꯎꯈꯤ ꯇꯥꯔꯗꯤ ꯍꯥꯔꯗ ꯋꯔꯛꯇꯣ ꯑꯣꯏꯅ ꯇꯧꯈꯤ ꯇꯥꯔꯗꯤ ꯑꯇꯣꯞꯄ ꯗꯦꯗ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯅ ꯉꯝꯒꯗꯕ ꯒꯣꯜꯗꯣ ꯁꯦꯠ ꯇꯧ ꯅꯪꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠꯇꯨꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯄꯪ ꯊꯧꯅꯥꯗꯧ ꯇꯧꯔꯒ ꯅꯪ ꯍꯦꯛꯇ ꯒ꯭ꯔꯣ ꯇꯧꯅꯤ ꯍꯥꯏꯕ ꯀꯩꯝ ꯂꯩꯄꯣꯠꯇꯦ ꯑꯗꯨꯗꯤ ꯒ꯭ꯔꯣ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯃꯅꯤꯡꯁꯨ ꯍꯟꯖꯤꯜꯂꯛꯀꯅꯤ ꯗꯤꯄ꯭ꯔꯦꯁꯟꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯔꯠꯀꯤ ꯏꯁꯨꯁꯨ ꯂꯥꯛꯀꯅꯤ ꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯣꯂꯨꯁꯟꯗꯤ ꯏꯆꯤꯟ ꯃꯌꯥꯝꯁꯤꯡꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯒ꯭ꯔꯣ ꯇꯧꯅꯤꯡꯉꯤꯕ ꯅꯪꯅ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯅꯤꯡꯉꯤꯕ ꯄꯩꯁꯥ ꯇꯥꯅꯤꯡꯕꯁꯨ ꯇꯥꯟꯕ ꯉꯝꯗ꯭ꯔꯤꯕ ꯏꯁꯨ ꯀꯌꯥꯝ ꯂꯩꯕ ꯅꯪꯒꯤ ꯂꯥꯏꯐꯇ ꯏꯁꯨ ꯀꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣꯜꯕ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯤꯅꯤꯃꯦꯂꯤꯁꯠ ꯄꯨꯔꯥ ꯃꯤꯅꯤꯃꯥꯏꯁ ꯇꯧ ꯀꯔꯝꯕ ꯃꯐꯝꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯍꯥꯟꯅ ꯄꯤꯁꯤꯒꯦ ꯀꯔꯝꯕ ꯃꯐꯝꯗ ꯍꯥꯟꯅ ꯑꯩ ꯊꯕꯛ ꯍꯥꯟꯅ ꯇꯧꯁꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯅꯪ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯋꯥꯟ ꯇꯥꯏꯝꯗ ꯄꯨꯝꯅꯃꯛ ꯐꯪꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯁꯤꯅ ꯈꯔ ꯍꯦꯟꯕ ꯇꯥꯕꯅꯤ ꯁꯤꯅ ꯈꯔ ꯅꯦꯝꯕ ꯇꯥꯕꯅꯤ ꯑꯣꯔ ꯁꯤꯅ ꯈꯔ ꯍꯦꯟꯕ ꯁꯤꯅ ꯈꯔ ꯅꯦꯝꯕ ꯇꯥꯕꯅꯦꯕ ꯁꯣ ꯅꯪꯅ ꯄꯨꯝꯅꯃꯛꯁꯦ ꯕꯦꯂꯦꯟꯁ ꯇꯧ ꯂꯩ ꯇꯥꯔꯗꯤ ꯅꯪ ꯑꯃꯗꯁꯨ ꯒ꯭ꯔꯣ ꯇꯧꯗ ꯑꯃꯗꯁꯨ ꯒ꯭ꯔꯣ ꯇꯧꯗ ꯂꯩꯒꯅꯤ ꯁꯣ ꯅꯪꯅ ꯈꯟꯖꯧꯕ ꯀꯔꯝꯕ ꯃꯐꯝꯗ ꯑꯩ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯩ ꯁꯤ ꯃꯐꯝꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤ ꯇꯥꯔꯗꯤ ꯁꯤ ꯃꯐꯝꯗ ꯑꯩ ꯍꯥꯟꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯈꯜꯂ ꯑꯗꯨ ꯃꯐꯝꯗ ꯑꯦꯅꯔꯖꯤ ꯊꯥꯗꯒꯗꯕꯅꯦꯕ ꯁꯦꯝ ꯊꯤꯡ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯇꯥꯔꯒꯦꯠ ꯊꯝꯃꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏ ꯁꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯌꯨꯇ꯭ꯌꯨꯕꯀꯁꯦ ꯍꯧꯖꯤꯛ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛ ꯍꯤꯟꯗꯤ ꯀꯣꯟꯇꯦꯟ ꯀꯌꯥ ꯊꯥꯗꯒꯦ ꯇꯧꯋꯦ ꯏꯪꯂꯤꯁ ꯀꯣꯟꯇꯦꯟ ꯀꯌꯥ ꯊꯥꯗꯒꯦ ꯇꯧꯋꯦꯕ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯜꯂꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯟ ꯃꯌꯥꯝꯗ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯣꯚꯔꯋꯦꯜꯝ ꯑꯣꯏ ꯑꯣꯚꯔꯂꯣꯗꯦꯠ ꯑꯣꯏꯁꯜꯂꯦ ꯕꯤꯖꯤꯅꯦꯁꯀꯤꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯩ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁꯇ ꯐꯣꯀꯁ ꯇꯧꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯏꯁꯥꯒꯤ ꯂꯔꯟ ꯇꯧꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯏꯁꯥꯒꯤ ꯍꯦꯜꯊꯇ ꯑꯣꯏꯒꯗ꯭ꯔꯥ ꯃꯌꯥꯝꯁꯤꯡꯁꯦ ꯐꯣꯀꯁ ꯇꯧꯔꯛꯄ ꯃꯇꯝꯗ 24 ꯑꯋꯥꯔ ꯈꯛ ꯂꯩꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯕ ꯑꯃ ꯑꯣꯏꯁꯜꯂꯦ ꯑꯣꯚꯔꯋꯦꯜꯝ ꯑꯣꯏꯁꯜꯂꯦꯕ ꯁꯣ ꯑꯩꯅ ꯍꯥꯏꯌꯦꯕ ꯀꯔꯝꯕ ꯃꯐꯝꯗ ꯑꯩ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯁꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯐꯔꯁꯠ ꯊꯤꯡ ꯑꯩ ꯍꯧꯖꯤꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯄ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯑꯩꯒꯤ ꯃꯦꯟ ꯑꯦꯀꯥꯎꯟ ꯑꯅꯤ ꯂꯩ ꯑꯦꯀꯥꯎꯟ ꯑꯃꯁꯦ ꯑꯩꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯔ ꯊꯝꯃꯦꯕ ꯃꯦꯟ ꯑꯣꯏꯕ ꯑꯩꯅ ꯀꯣꯟꯇꯦꯟ ꯊꯥꯗꯕ ꯃꯐꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩ ꯁꯣꯝꯗ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯂꯥꯛꯀꯅꯣ ꯁꯣꯝꯒꯤ ꯑꯩꯅ ꯍꯥꯏ 3 months ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯐꯖꯅ ꯐꯣꯀꯁ ꯇꯧꯒꯦ ꯌꯨꯇ꯭ꯌꯨꯕꯇ ꯐꯖꯅ ꯊꯥꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯁꯤ ꯃꯐꯝ ꯊꯥꯗ ꯅꯠꯇ ꯇꯥꯔꯗꯤ ꯑꯩ ꯁꯣꯝꯗ ꯑꯃꯨꯛ ꯆꯤꯡ ꯇꯧ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯕꯦꯂꯦꯟꯁ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯦ ꯉꯝꯁꯨ ꯉꯝꯃꯛꯇꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯣꯚꯔꯂꯣꯗꯦꯠ ꯑꯣꯏꯕ ꯃꯍꯨꯠꯇ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯗꯦꯁꯤꯗ 2-3 ꯇꯥꯛꯁ ꯐꯖꯅ ꯄꯔꯐꯣꯔꯝ ꯇꯧꯕ ꯐꯖꯅ 100% ꯄꯤꯕ ꯅꯪꯅ 30% ꯈꯛ ꯄꯤꯔ 100% ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯊꯕꯛ ꯑꯃꯗꯒꯤ 50% ꯈꯛ ꯄꯤꯔ 100% ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯄꯣꯠꯇꯦ 100% ꯄꯤꯔꯀꯥꯟꯗ 100% ꯑꯦꯛꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯩꯒꯤ ꯊꯕꯛ ꯕꯤꯖꯤꯅꯦꯁꯇꯁꯨ 100% ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯑꯩꯆ ꯌꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯡꯗꯁꯨ 100% ꯄꯤꯒꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ 100% ꯑꯦꯛꯁꯄꯦꯛ ꯇꯧꯅꯕꯅꯦꯕ ꯁꯣꯝꯗꯁꯨ ꯄꯤꯉꯝꯗ ꯑꯃꯗꯁꯨ ꯒ꯭ꯔꯣ ꯇꯧꯗ ꯑꯃꯗꯁꯨ ꯒ꯭ꯔꯣ ꯇꯧꯗ ꯇꯪꯈꯥꯏ ꯒ꯭ꯔꯣ ꯇꯧꯔꯒꯦ ꯀꯥꯟꯗ ꯑꯩꯅ ꯄꯥꯝꯃꯤꯗ 100% ꯒ꯭ꯔꯣ ꯇꯧꯕ ꯄꯥꯝꯃꯦ ꯍꯥꯏꯅꯦ ꯁꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯏꯟꯀꯝꯁꯦ ꯂꯥꯛꯏꯕ ꯆꯍꯤꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯅꯦꯛꯁ ꯌꯔꯗ ꯑꯩ 1 CR ꯍꯤꯠ ꯇꯧꯒꯦ 50L ꯍꯤꯠ ꯇꯧꯒꯦ ꯍꯟꯗꯛꯀꯤ ꯆꯍꯤꯗ ꯍꯥꯏ ꯇꯥꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯐꯣꯀꯁ ꯑꯗꯨꯗ ꯃꯤꯅꯤꯃꯥꯏꯁ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯛꯀꯗꯣꯏꯅꯦ ꯁꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯅꯪ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯇꯒꯤ ꯄꯩꯁꯥ ꯇꯥꯟꯒꯦ ꯏꯟꯇꯔꯅꯦꯠꯇ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯒꯦ ꯀꯩꯅꯣ ꯅꯪ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯂꯔꯅꯤꯡꯗ ꯅꯪ ꯐꯖꯅ ꯐꯣꯀꯁ ꯇꯧ ꯇꯥꯕꯅꯤ ꯑꯦꯟ ꯗꯦꯟ ꯅꯪꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗ ꯀꯥꯏꯗ ꯄꯤꯗꯣꯏꯅꯣ ꯉꯥꯂꯦ ꯑꯃꯗꯣꯝ ꯄꯤ ꯆꯔꯥꯡꯅꯕ ꯄꯣꯠ ꯇꯧꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯁꯣꯝꯗ ꯄꯤꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯅꯪꯅ ꯃꯤꯅꯤꯃꯥꯏꯁꯇꯣ ꯁꯤꯝꯄꯜ ꯑꯣꯏꯅ ꯄꯨꯔꯥ ꯃꯥꯏꯟꯗ ꯁꯤꯝꯄꯜ ꯃꯥꯏꯟꯗ ꯂꯨꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯏꯟꯗ ꯂꯨꯍꯟ ꯇꯥꯔꯗꯤ ꯕꯣꯗꯤ ꯗꯜ ꯑꯣꯏꯁꯤꯜꯂꯛꯀꯅꯤ ꯁꯤ ꯈꯪꯖꯤꯜꯂꯨ ꯃꯥꯏꯟꯁꯤꯗ ꯍꯦꯛ ꯄ꯭ꯔꯦꯁꯔ ꯄꯤꯔꯕ ꯃꯥꯏꯟꯁꯦ ꯋꯥꯍꯜꯂꯕ ꯅꯪꯒꯤ ꯕꯣꯗꯤꯗ ꯗꯜ ꯑꯣꯏ ꯅꯪ ꯕꯣꯗꯤ ꯐꯅ ꯐꯤꯠ ꯑꯣꯏꯁꯨ ꯅꯪ ꯑꯗꯨꯝ ꯋꯥꯁꯜꯂꯛꯀꯅꯤ ꯅꯪꯉꯣꯟꯗ ꯕꯣꯗꯤꯁꯤꯗ ꯇꯧꯅꯤꯡꯕ ꯄꯣꯠꯂꯣꯏ ꯍꯩꯅꯤꯡꯕ ꯄꯣꯠꯂꯣꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯤꯅꯤꯃꯦꯂꯤꯁ ꯂꯣꯏꯅꯃꯛ ꯃꯤꯅꯤꯃꯥꯏꯁ ꯇꯧꯊꯣꯛꯑꯣ ꯃꯁꯤ ꯅꯪꯅ ꯄꯜꯂꯤꯕ ꯃꯐꯝꯁꯤꯡꯁꯦ ꯀꯥꯏꯗꯅꯣ ꯑꯩ ꯈꯟꯗꯣ ꯂꯣꯏꯅꯃꯛ ꯏꯊꯣꯛꯑꯀꯥꯟꯗ ꯀꯥꯟꯅꯗꯕ ꯄꯣꯠ ꯂꯧꯊꯣꯛꯑꯒ ꯁꯤ ꯃꯐꯝ ꯁꯤ ꯍꯥꯟꯅ ꯄꯥꯏꯒꯦ ꯅꯣꯡꯃꯗ ꯗꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯁꯤ 3 ꯇꯥꯛꯁ ꯍꯥꯟꯅ ꯇꯧꯒꯦ ꯅꯦꯛꯁ ꯗꯦ ꯁꯤ ꯇꯧꯒꯦ ꯅꯪꯒꯤ ꯂꯥꯏꯐꯇ ꯀꯌꯥꯃꯨꯛ ꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤ ꯍꯥꯏꯔꯝꯃꯤ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯔꯛꯀꯅꯤ ꯃꯤꯅꯤꯃꯦꯂꯤꯁ ꯑꯣꯏꯕꯤꯌꯨ ꯏꯁꯥꯅ ꯆꯨꯝꯊꯣꯛꯆꯔꯛꯏꯅꯦ ꯑꯩ ꯏꯁꯥꯗꯁꯨ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩ ꯑꯣꯚꯔꯋꯦꯜꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯅꯣ ꯏꯠꯁ ꯇꯥꯏꯝ ꯇꯨ ꯃꯤꯅꯤꯃꯥꯏꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯗꯨꯀꯥꯟꯗ ꯑꯩ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯩꯁꯨ ꯋꯥꯈꯟꯁꯦ ꯎꯕ ꯉꯝꯃꯛꯏ ꯊꯣꯛꯂꯛꯄ ꯉꯝꯃꯛꯏꯅꯦꯕ ꯁꯣ ꯁꯦꯝ ꯊꯤꯡ ꯁꯣꯝꯅꯁꯨ ꯇꯧꯕꯤꯌꯨ ꯁꯣ ꯑꯦꯅꯤꯋꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯌꯥꯝ ꯁꯤꯝꯄꯜꯅ ꯅꯪꯅ ꯄ꯭ꯔꯣꯀ꯭ꯔꯦꯁꯇꯤꯅꯦꯁꯟ ꯍꯟꯊꯒꯦ ꯗꯤꯄ꯭ꯔꯦꯁꯟ ꯍꯟꯊꯒꯦ ꯂꯦꯖꯤꯅꯦꯁ ꯍꯟꯊꯒꯦ ꯑꯗꯒꯤꯗꯤ ꯒ꯭ꯔꯣ ꯇꯧꯔꯛꯀꯦ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯖꯦꯅꯔꯦꯠ ꯇꯧꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯝꯄꯜꯗ ꯅꯪꯒꯤ ꯃꯥꯏꯟꯗ ꯄꯨꯝꯅꯃꯛꯁꯦ ꯁꯤꯝꯄꯜ ꯑꯣꯏꯍꯟꯕꯤꯌꯨ ꯁꯤꯝꯄ꯭ꯂꯤꯐꯥꯏ ꯇꯧꯊꯣꯛꯎ ꯑꯗꯨꯒ ꯌꯥꯝꯅ ꯃꯤꯅꯤꯃꯥꯏꯁ ꯇꯧꯕꯤꯌꯨ ꯊꯕꯛ ꯍꯦꯛꯇ ꯌꯥꯝꯃꯒ ꯕꯤꯖꯤ ꯍꯦꯛꯇ ꯑꯣꯏꯔꯒ ꯐꯖꯕ ꯀꯩꯝ ꯂꯩꯕ ꯅꯠꯇꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤꯗ ꯗꯔꯀꯥꯔ ꯂꯩꯕ ꯔꯦꯁꯇꯨ ꯂꯧꯕꯤꯌꯨ ꯅꯪꯒꯤ ꯃꯥꯏꯟꯗꯣ ꯌꯥꯝꯅ ꯁꯥꯔꯞ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯪꯒꯤ ꯃꯥꯏꯟꯗꯣ ꯌꯥꯝꯅ ꯍꯥꯏ ꯂꯦꯚꯦꯜꯗ ꯄꯨꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨ ꯄꯨꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯔꯦꯁ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯅꯪꯒꯤ ꯃꯥꯏꯟꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯐꯤꯠ ꯍꯥꯞꯄ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯅꯁꯥꯒꯤ ꯂꯤꯃꯤꯠ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏ ꯅꯁꯥꯒꯤ ꯀꯦꯄꯥꯁꯤꯇꯤ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯒ꯭ꯔꯦꯖꯨꯋꯦꯂꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯗꯕ ꯁꯗꯟꯂꯤ ꯅꯠꯇꯦ ꯁꯗꯟꯂꯤ ꯇꯧꯕꯁꯨ ꯅꯠꯇꯦ ꯈꯨꯗꯛꯇ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯦ ꯒ꯭ꯔꯦꯖꯨꯋꯦꯂꯤ ꯇꯞꯅ ꯑꯃꯃꯝ ꯍꯥꯞꯀꯠꯂꯛꯄꯗ ꯃꯇꯝ ꯆꯪꯉꯦꯀꯣ ꯑꯗꯨꯒ ꯕꯤꯜ ꯇꯧꯔꯀꯥꯟꯗ ꯅꯪꯒꯤ ꯂꯥꯏꯐꯇ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯅꯪꯅ ꯉꯁꯤ ꯇꯧꯗꯣꯔꯤ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏ ꯇꯧꯕ ꯉꯝꯃꯛꯇꯣꯔꯕꯅꯤ